Tamenglong District ki Tausem Subdivision da paikhatliba Jal Jeevan Mission Project ki engage tawbikhiba sinmi singi pifam thokpa khutsuman pibidabagi mayokta tha asigi tang 8 ki ayuk pung 6 tagi tang 9 gi nungthil pung 6 fawba Tausem Subdivision gi area da National Highway 37 da total ban tawnaba warep laure haina Jal Jeevan Mission New Development Bank Joint Action Committee JJM NDB JAC gi Secretary Adim Kamaina phongdorakle Adim Kamaina makatana hai mamang tha October 22 da Water Resources Minister Awangbong Niumai gi khuthangda Manipur gi Chief Minister da memorandum ama pisinki adubu ngasi fawba thabak oina tawbiraktabadagi ngasi gi warep asi lobani hairaduna ban asida Medical Electricity Water Department amadi Lining Laishonga mari lainaba singkomthokani hainasu phongdoki ngasi gi pawgi mifam aduda JAC gi convener angam kamai co convener Kami Gangmai amadi Gedeon Gangmai su saruk yakhi Joint Action Committee haina form tobani ekoi JJM haiba NDB haina sukamari project ama 2021 22 sahi asida oinamlo segment Tausem subdivision da koi kungang mapanda completed oi kharabani madugi completion report do concerned department da ekoi tikhat kharabani adu ngasi ba masigi fund bill ase sarkar gi maikai gi kari amata release tawdabagi masigi yadre haina ekoi JAC Joint Action Committee ama form tokibni ado madugi meeting proceedings ekoi athuba matamda ekoi gi bill do release tawbiyo haiba ekoi gi minister ekoi gi honorable minister Sri Awangbo Nimai dasu ekoi Chaluraga 22nd October da bangon da approach towe adu mana positive response kitangi PBA adubu ngasi pau chap chaba tang taba leitaba aduna ekoi masidi yadre haina amu ngasi 2nd November da amu oinam long meeting tawni ngasi gi proceedings ekoi aret pak ilep ama ngasi lowbani madudi lakadawriba date 7 aduga 8 November da masigi bill se asigi mamang da release tawtragadi ekoi National Highway 37 se ban tawragani Tausem subdivision ki jurisdiction makada ekoi ban tawragani haibase ngasigi meeting asina media ki thongda mi mayam da khanghanjabani masigi ban manung sida ekoina exemption tawdoriba khadi lay madudi number 1 da medical aduga ani subda electricity home subda water department aduga residents ki ekoi ki life room gi kari gra dugum gi di ekoi exempt tobi gini atai di commercial kari pochai puba lalon ba kari kra atai di loina ekoi strictly ban to ajana chathagni hai base ekoi ki period ni